Ngasi Divisional Forest Officer CHANDEL na SINDUNA CHAYOL ama CHUPNA CHATHAGADABA CHAHISIGI UMANGGI KUMHEI VANA MAHOTSOVA ki Thouram Makhal Makha Kayagi Uhei Panba Uoo-Charasing Thaduna 8MR Leikun Da Pangthokhare Uthabagi Thouram adu Dr. N Munal Maidei DFO CHANDEL na Chief Guest amadi N Modunimai Singh CO 8MR Leikun na President Oiduna 8MR gi Jawan Singh Media gi Mioy Singh amadi Forest ki Staff Singh yauna punna Mioy Chaniyang khai rom na saruk yaduna Makhal Makha Kayagi Uhei Panba Uoo-Charasing rom suthaki VANA Mahotsova ki nini chanba numit ka mari Lenina Divisional Forest Officer CHANDEL Dr. N Munal Maidei na haikibada Palan asigi Makhada District asigi manungda leiba Khangatlaba mafam kuntarukta Uoo-Chara lak ama thanabagi pandam thamli masigi damak CHANDEL Forest na manapungba lei satpa Uhei Panba amadi decoration gi damak Makhal Makha Kayagi Uhei-Charasing Prajasing gi damak khaktuna thamle hari Dr. Munal na Thouram gi warol thamladuna haikibada handak CHAHISIGI thamliba thim ek pet mak kanam 2.0 asida ikoina sangsar sida khwaidagi nungsijaba ikoibo pokpiba imagi mingda Uoo-Char amamamtang oirabasu thaduna pokpibagi laman singba amadi imana pokpiraba matungda ikoibo hinghalliba malem asibu kanbada thodang lominasi una pungkun mari jiva singi kanaba piba danatana kaidau nungda aikoigi mangnaba taude malemda jiva khudingmaki mama amamam lei adubu jiba pumnamaki asingba mamadi u pambini maram asina u thasi u kansi amadi forest amasung lamlaki sa uchek singbu ngakpi senbiduna fazarba ima manipur ama ohelasi haina Dr. Munal na media gi thongda miyamda appeal tauki